ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯥꯟꯒꯤ ꯃꯇꯝꯁꯤꯗ ꯈꯨꯟ ꯉꯥꯛꯄꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯂꯝꯕꯤꯗ ꯁꯦꯟ ꯊꯠꯄ ꯑꯃꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗꯒꯤ ꯁꯦꯟ ꯈꯥꯏꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯅꯠꯇꯕꯗ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯐꯝꯗꯁꯨ ꯗꯣꯅꯦꯁꯟ ꯕꯣꯛꯁ ꯊꯝꯗꯨꯅ ꯑꯉꯝꯕ ꯂꯨꯄꯥ 10 ꯀꯨꯟꯗꯪ ꯑꯣꯏꯔꯁꯨ ꯊꯥꯗꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯀꯟꯅ ꯂꯩꯔꯛꯂꯤ꯫ ꯑꯁꯦꯡꯕꯃꯛꯁꯨ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤꯗꯤ ꯐꯥꯏꯔꯦꯜ ꯂꯝꯇꯥ ꯍꯥꯏꯕꯁꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯅꯥꯍꯨꯠ ꯅꯥꯔꯦꯡ ꯑꯃꯗꯤ ꯌꯨꯝ ꯁꯪꯒꯥꯕꯅꯆꯤꯡꯕ ꯊꯧꯗꯣꯛ ꯌꯥꯝꯅ ꯀꯨꯡꯕ ꯊꯥꯅꯤ꯫ ꯅꯨꯃꯤꯠ ꯑꯐꯕ ꯑꯃꯗ ꯌꯨꯝ ꯑꯃꯗ ꯕꯥꯔꯇꯣꯟ 5-6 ꯐꯥꯡꯖꯤꯟꯅꯕ ꯌꯥꯎꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯩꯇꯩ ꯇꯥꯕ ꯂꯝꯗ ꯅꯨꯃꯤꯠ ꯑꯐꯕ ꯑꯃꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ 50ꯗꯒꯤ ꯇꯥꯗꯅ ꯊꯣꯛꯂꯝꯒꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ 100 ꯊꯣꯛꯂꯝꯕꯁꯨ ꯌꯥꯏ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯃꯗꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ 1,000 ꯇꯥꯔꯕꯁꯨ ꯃꯐꯝ 50ꯗꯗꯤ 50,000 ꯏꯔꯥꯏ ꯂꯥꯏꯅ ꯇꯥꯒꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯊꯥ 2-3 ꯑꯁꯤꯗ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯈꯣꯝꯒꯠꯇꯨꯅ ꯏꯔꯝꯗꯝꯁꯤ ꯀꯟꯕꯗ ꯃꯇꯦꯡ ꯑꯣꯏꯕ ꯌꯥꯒꯅꯤ꯫ ꯉꯁꯤꯃꯛꯁꯨ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯁꯥꯄꯝ ꯃꯥꯂꯦꯝ ꯉꯥꯟꯕ ꯑꯃꯗꯤ ꯈꯨꯔꯥꯏ ꯁꯖꯣꯔ ꯂꯩꯀꯥꯏꯗꯒꯤ ꯑꯍꯩꯕꯝ ꯊꯥꯖ ꯑꯦꯂꯥꯏꯁ ꯊꯣꯏꯕꯤꯒꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗꯁꯨ ꯗꯣꯅꯦꯁꯟ ꯕꯣꯛꯁ ꯊꯝꯗꯨꯅ ꯃꯤꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯉꯝ ꯑꯉꯝꯕ ꯄꯩꯁꯥ ꯊꯥꯗꯅꯈꯤ꯫ ꯅꯧꯅ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯔꯛꯂꯤꯕ ꯕꯣꯔ ꯀꯩꯅꯥ ꯑꯅꯤꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯌꯥꯏꯐꯕꯇ ꯑꯣꯏꯔꯁꯅꯨ꯫ ꯃꯤꯌꯥꯝ ꯃꯤꯀꯞ ꯊꯣꯛꯂꯁꯤ꯫ ꯃꯅꯤꯄꯨꯔ ꯀꯟꯕꯗ ꯑꯗꯣꯝꯒꯤ ꯃꯇꯦꯡ ꯃꯊꯧ ꯇꯥꯏ꯫ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗ ꯏꯁꯩ ꯁꯛꯂꯤꯕ ꯑꯃꯗꯤ ꯃꯥꯟꯗꯣꯞꯀꯤ ꯑꯀꯣꯏꯕꯗ ꯐꯝꯂꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯗꯗꯤ ꯅꯪꯅ ꯁꯦꯟ ꯊꯥꯕꯗꯤ ꯉꯝꯂꯒ ꯏꯔꯝꯗꯝꯁꯤꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛ ꯅꯪꯒꯤ ꯈꯨꯠꯇꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯂꯨꯄꯥ 10ꯗꯪ ꯀꯠꯄꯗ ꯅꯪꯅ ꯀꯔꯤꯒꯤ ꯈꯨꯠ ꯅꯤꯛꯀꯗꯧꯔꯤ? ꯏꯔꯩꯆꯥꯁꯤꯡ, ꯏꯔꯝꯗꯝꯁꯤꯕꯨ ꯀꯟꯕꯗ ꯃꯇꯦꯡ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯈꯨꯗꯤꯡꯃꯛꯇ ꯗꯣꯅꯦꯁꯟ ꯕꯣꯛꯁ ꯁꯣꯏꯗꯅ ꯊꯝꯂꯁꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯉꯝꯕ ꯃꯇꯦꯡ ꯊꯥꯗꯔꯁꯤ꯫